Festival 2020 ngasi Kevin PD Minister Karam Siamna hudokre. Coronavirus tagi ngakthoknaba state asidasu akanba section thorang kaya laukhatpa hokre. Amadi More police na Nepali nupi ani passport ta India ki sasinaba sil sizinaduna Myanmar da sangnanaba honarambadagi fagatkre. Kurumzari Times of Manipur ki nungthil pau miyang tabi punamakpo ARUNBALA taram nokjari hausi fawgi maruiba pausing miyamda sandokna pijari Ministry of Youth Affairs and Sports Government of India ki senthang makhada awang nongpok Bharat ki state Nipan ki NSS volunteers singi oiba North East National Services Scheme NSS Festival 2020 ngasi Cabinet PD Minister Karam Siamna hongnobi matung inna Kansipur da laiba Manipur University ki Centenary Hall da hongdokre athoiba mithunglen ki oiba warol piraduna Cabinet PD Minister Karam Siamna miyoi bagi punsi ki tangkakta naha oiringai matam haibasi yamna maru oiba matam amani naha oiringai matam da ikoina hona zakiba kayana tungi laibak lepi NSS na naha singbu matik saba citizen ama ohenbada aduki matik achoba thodang lauri Bharat asi prithvi gi saukhalakliba laibak singi manungda amani Bharat ki saukhalamjenda North East asisu Nantha hoba yade topographical drawbacks khara laibana North East state sing asi chawkhat khongzel da khara thintarabasu aikoi gi unique culture amadi aikoi gi natna aikoi bu masak taklibani North East asibu hena chawkhat pa region ama ohenaba aikoina aikoi gi human resource phagat hanba mathau tai loina na naha singna su drug ki mayokta thengnari ba lan asida saruk yaduna lamdam asi tingjang kaijang daba lam ama ohenana ba honaminase haina mahakna haiki Census cannot be brought by a few numbers of people. A mass and a collective fight against all challenges is a requirement. We need to produce more and more potential youth. You have to share and expand the knowledge and the experience to your fellow youth here. Lastly, I wish the Northeast NSS Festival 2020 a grand success and a lovely and a memorable stay. Malem gi oina mi binary ba novel coronavirus India gi oina positive oiba mioi ahum sure state asigi oina virus asidagi ngakthokna na ba section thorang kaya lokhatlei hiram asida TOMTV gi akhana ba paudamama ado hojo si khone yam special oina lokhot pamna koi staff sing che doctor any subordinate staff sing je kanam to suti lobu yaroi lobu taraga di khoi gi medical ground na lobu yaroi ado ma si khone medical board pu thoga nare na khanga suti pigani Malem gi oina mi binary ba novel coronavirus ngakthokna na ba Directorate of Health Services Manipur na section thorang kaya locally hauzik fawda state asigi oina chingnaba miyoi mari gi sample Pune da laiba National Institute of Virology da sample thakre Indian Council of Medical Research na Jenims nodal officer ama koi identify tor khalai ba nodal officers ki through the koi any suspected case moi salaga test torga moina courier da torga tharga koi gi Pune da National Virology Laboratory da koi thagda ba State asigi oina karigumba chingnaba amadi positive oiba case yauraklagadi lying sathananaba RIMS amadi Jenims yauna district hospital singda isolated ward sing thamnanaba khangankre RIMS ki oina phamung taruk amadi Jenims ki oina phamung taruk thamli masida sunatna private hospital singda su isolation ward sing thamnanaba khanghanba laikre aduna yakoina handaksi koi dise hosan khudi makto order loina thokre dise hosan su koi male gi ward manga female gi ward manga separately identify torga masi any fever with cough body ache and difficulty in respiration and sore home the waba mayam sing ji leina na ba identify torga thamoina koi high gre ad kari ma moijin henzalaga di koi infal gi Jenims and RIMS ta porakna ba ambulance ready to
haina khoi order loi thosakre CMO me amna khoi pau pijakre doctor me amda loi alert oin lehangre Hauzik su More Jiribam Airport amadi atai border area singda thermal sensor sizinaduna achat awok sing check tawbagi thabak chathari Indian Council of Medical Research na thokpa guidelines ki matung inna China gi Wuhan province ta chatluba mioi sing corona gi layong leirasu leitrabasu blood amadi respiratory sample sing lawgudabani amadi Wuhan province na taba China da chatluba singna corona gi symptom laklabadi sample sing khomjinaba khanghalakle Kanagumana lok lahu toraba masa protectiva pukuksiaba haksang khangsu sondaraba amadi yam thuna maje sor homba wabagi anabasi yoraba maddi khoi yam thuna hasan pubirkadamni adu karigumba sor homba yawdreba isam samba lok khuba khopa naba lebasidi any doctor amada khoi chelgadam yektopi biya India ke oina hauzik fawda positive oiba case ohum Kerala da thengnaba natna misi mina thokpa laitri malem gi oina hauzik fawda sikhiba mioi chahum ga humpu gani thoi sukre masigi manungda China da gi mioi chahum ga humpu ma thoi amadi Philippines da gi amani novel coronavirus asidagi ngakthoknaba luna na leiba tangai fade masigi anabasi koi vaccine leitri vaccine sadri aduga masigi hidak leitri hidak khangdri adu yakoina preventive measure mana nara matamda kari dogdagi haibdo adudani akoina hoji tawrise hojiki akoina tholeba jaga se sanga sembam dagi oirapanena akoina lonari aduna sanga sembam sidagi masi ahambada yakoi sadagi sada sandokpa laina neba masi akoina kari haige the zoonotic disease goeba adubu matamat gi batungina summasi sum change toroktana change toriji kaino mutation torokpa masi structure se masi RNA neba RNA ba khoi gi kaino jin makalamani masida da khoi gi structure si mutation torok pa si da mongon ji change torok pa habade gi khaitang change torok pa ma ji heda yamna changeable oiba masi maram du yamna mun khangdriba adugumba laina amani Malem gi leba kaya coronavirus sandorokpa asida state asida su section thorang oina Manipur lenga ki Manipur Health Services ki instruction matung Jiribam district su detection camp ngarang dagi hangduna amadi infrared gun thermometer sizinaduna state asida changlakpa mioi sing check tawgi thabak kana chathari hauzik fawgi oina coronavirus na naba ni haina chingnaba mioi amata thengnadri hairi masigi matangda Jiribam detection camp asida duty taramba pukrambam amuyai masing MPHW Jiribam na tha asigi amadagi haukiba coronavirus asibu yaubra haiduna section tharang lokhatuna lakliba asida hauzik fawgi oinadi virus asina nabagi chingnaba case amata fangri check tawgi thabak ase adumak makha tana chathakigani haiki ngarang Nepal dagi lakpa Nepali nupi ani makhoina pariba passport singda land check post more India Immigration Department haina thaba sasinaba sil namlaga Myanmar changnanaba honarambadagi More Immigration Official amadi More Police na sasinaba sil amaga konana fagat kre faraba Nepali nupi ani adudi Shrestha Saraswati sahi kuntraga mathoi mapuroiba Sibakumar Shrestha amadi Gising Kabira chahi kuntraga taruk apokpa Tir Bahadur Kawi makhoi animak Nepal gi Viratnagar amadi Dharmasala dagini hairi police tagi fangba pawgi matung inna hariba Nepali nupi ani asi ngarang More gi ICP da passport entry tawramdana naronda Myanmar gi immigration da chatuna Myanmar changnana ba honoringai da Myanmar immigration official singna makhoi gi passport singda namliba India gi sil asi sasinaba oigani chingnabadagi khudakta Myanmar immigration na Nepali nupi ani aduga konana More gi ICP immigration office tamna puraktuna passport sing check tawbada sil namliba asi sasinabani haiba khangbangam amadi Nepali nupi ani adusu ICP da lakpagi record su leiramde hairi tungda police na wahang pahang chathabada makhoina passport ta sil oina sizinaramba amasu fagat pangamke loinana faraba nupi ani adu More police ta ain gi oiba thabak lokhot pahukre hairi Forest Minister T.S. Shyamkumar gi mathakta thangalakpa disqualification case ki hearing hayeng ayuk pung 10 makhaida Manipur Legislative Assembly gi tribunal na pangthoklagani TOMTV na fangba pawgi matung inna hayeng pangthokadoriba hearing asida saruk yananaba petitioner gi maikaida left ki ba Supreme Court ki judge sing Imphal da laktuna leire hairi Congress ki MLA taraga mangana anti defection law gi makhada minister su oriba T.S. Shyamkumar bu disqualification taunanaba speaker da wakalakpadagi matam sangna case sathadu
yauduna lakibani marak asida Congress ki MLA ke Megha Chandra amadi Fazul Rahimna Supreme Court ta amu wakalakpadagi Supreme Court na judgment ama oi taduna chayol mari gi manungda speaker gi magi tawpham thokpasing taunana ba yathang pirakebani masigi matung ina petitioner gi judge oikiba AZ Hussein Imphal da laktuna haukiba tang manga da speaker gi tribunal da Supreme Court ki directive adu kusinakibani masigi tungda case asigi hearing taunana ba February gi mari da matam leflakkibani hayeng sathagadaba hearing asida sarugyan na ba petitioner gi maikei da lefliba judge sing Imphal da laktuna laire hayeng sathagadoriba hearing asida speaker gi firep aduna TA Syam Kumar gi marai baksoidana leplagani ningsingba yabadi haukiba taratare suba Manipur Legislative Assembly gi mikhalda andro kendradagi Congress ki ticket ta mai paklaba matung member ama oibagi wasak lodringai BJP da sangsin khibani BJP na luchingba sarkar asida forest amadi environment amadi mohut ki minister oiribani Jiribam district ta lairiba 50 bedded hospital asi fazana maintenance tawbidabagi mawong amada laire patient sing lakning daba amadi laklasu upai leitabagi lakko oina tawre hospital asigi matangda Jiribam da lairiba CSO kayana su mari leinaba authority singda wakat khiba laikre adum oinama ngasi fauba thabak oina paikhatpadi udri maintenance fazana tawbidabagi khudam oina patient singna sijinagadaba toilet hangoiba faunore ningsing bayai mai electric laktaba matamda candle thanduna delivery tawkibagi photo na social media da viral oikiba fawa yaukrabani hiramasgi matangda apex body ama oiriba All Jiribam United Club Association Azuka gi General Secretary and Dharmendra Maitaina Manipur Laingakna Jiribam District asida leijariba chamjaraba miyam sing asibu hanthana yengbibagi mawong amakak matam sang satharakpa asida Jiribam da leiba miyamna thamoi songna nuaitaba fawi Hauzik Jiribam gi Amatangaiba District Hospital asi asuki matik fibam sadre technical gi oiba awatpa leibanara khangde amot akai kyana waisare aduna jiri leiriba fibam asida jiribam da leiriba miyam da penadaba faunare hiram asida mari leinaba authority na miyeng sangbiu haike jiri da leiriba mipung khudung na yam warau na ngasi boso hangduna leiriba sini karamba matam no Manipur lengang na ekoi jiribam sibu nungsibiduna jiribam leiriba praja singsida khanbiraga afaba hospital amba thambiraga masida laing bai khudong jabado phangan gadog ge habse khoi na ngai dun lairi paugi mrakhan aten break amatang logjari One Queen, 7 subtitles. The biggest beauty pageant of Manipur, Miss Manipur 2019. Powered by Lamjingba Group. Don't miss the exclusive. Grand finale from 31st January to 4th February at 7 p.m. only on Times of Manipur. This new year 2020, Lamjingba Group is coming up with a new project for the people called Lamjingba Hospital and Medical Research Institute Private Limited. Lamjingba Hospital and Medical Research Institute will be at your service from 7 February 2020. Our vision is to be the leading hospital in the region transforming healthcare. And our mission is to deliver quality, patient-centric healthcare at an affordable price. Wabiraganu Medilena pung kunmari chupna adongi yumda medical oxygen thinba lakpata natana installation tawwa yabagi khudong chaba pijari masita natana darkar laiba oxygen regulator amadi makhal khudingmaki oxygen mask na singba puraktuna miyamge mateng pangjari loinana anaba singa mari leinaba makhal khudingmaki medical equipment sing foldable bed suction machine regulator monitor nebulizer wheelchair amadi oximeter na chingba leiba amadi waiba yabagi khudong chaba pijari adom sunga sima call tawduna tanabiu aikhogi contact number 9205987988 amadi play store da changbiduna Medillion F download tabiu
Break ki matungda makhataba pau pizari ngarang numidang pung 8:50 rom taba matamda Yairipok police station gi manung chanba Yairipok Bisnu Naha Mayai Lekai Bhamon Lairak Mayada Maruti 800 registration number MN01W7176 amadi Alto car MN01G 5374 amaga thomjinnabagi thogdokta Maruti 800 thorokpa miyoi adu khudakta laikan abangamdana laikhidraba miyoi adu luhongba ama chaluraga yumda halakpagi lambida laibaktiba thogdok adu thokhibani police ki pauna hai laikhidraba miyoi adugi maming samurai latpam sanatomba sarma chahi 65 apokpa laikhidraba kulachandra kawi Yairipok Bisnu Naha Mayai Laikai dagini hairi thogdok asigi matangda police na case ama lokalaga asiba hakchang adu postmortem gi damak Jenims ki mokta thamkre hairi Lainga ki college ki oza singi tare suba UGC pe amadi regulation chana halu haina sangsilakpa khongjang gi saruk ama oina ngasi Federation of Government College Teachers Association fegokta gi meeting makhada oza singna class boycott togduna khongjang sangsinkre khongjang asina maram oiraga lainga ki college khudingmak mathau lepre Churachandpur district ta leiba lamka college ki oza singna su college campus manungda wakat mifam famduna khongjang sangsinke Agri clinic amadi agri business ki matangda numit nimfu ko mangani chupna sathagadaba training program amanga se lamsang laingam khulda laiba Green Biotech Eco Solution Private Limited ki office ta hodokre punna candidate contract mangana saru yaduna pangthokadaba training asigi hodokpagi thoromaduda ICAR Manipur Center ki joint director Dr Narendra Prakash Green Biotech Eco Solution asigi director Gita Sori Yumnam Nodal Training Institute Imphal Center ki nodal officer Dr Asem Sundari Devi amadi Nabat Manipur Regional Office ki Deputy General Manager Dr. Raviu Babuna Athoiba Lengbirak Pasing Oina Sarugya Ke Thorongi Saruk Thoromadugi Athoiba Mitunglen gi warol piraduna Dr. Narendra Prakash na awang nongpok lamdam singi oina yenglaga Manipurna entrepreneurship ta chada humfu oiduna khwaidagi wangna lairi masida lamdam asigi labuk singda phau Puthokpa loikraba matung chahi chupa hanghalaga thamliba asigi mahutta kari tawba yabage haibadu yenglaga tawnanaba lambi kya lai training asida yauriba miyoi khudingmakna training loiraba matungda masana pamba lambida paikhatpa yaba business lomda onshinduna Manipurda agri gi lamda hena chawkhatpa lamdam ama ohenaba ngamlagani haike You can start a pisciculture also to do this thing you learn here also either ICR or CAU, that is area is available, this agri-business. I hope this 45 days training program is very beneficial to you. You start up your startup, then so you can, rather than you asking the job, you can give the job to that person. I hope this program will be very beneficial for the younger youth, those who come here for this training program. Assam, Nagaland, Manipur, Arunachal, ANMA Integrated Development Association, Dimapur, Nagaland ge meeting makada. Education is the passport to the future for tomorrow belongs to those who prepare for its today. Haiba Wakalonda, Bisnupur Cluster, Manipur Joan ge Mapan Suba CDP Annual Day Celebration 2020 ngasi Community Development Program CDP Bisnupur Cluster Manipur Joan Sinduna. Nungsai Chiru Community Hall da ngasi pangthokre thauram gi saruk ama oina mahiroi singna tongan ba jagoi isei kaya utke amadi CDP gi makhada school dropout tawraba immersive remedial coaching da yauriba lemna lairik tambiriba chahi taruk tagina tara nithoi fawbu gi manungda laiba angang seng amadi livelihood skill training piba mahiroi singda education material kaya yanthoke thorom adu ko mari lainana CDP teacher M Premchana CDP gi makhada lairabana maram oiraga school dropout tawraba angang singbu Mahi Tambiba Amadi training kaya piduna income lehenanaba Amadi Khungang Saukhananaba Thaurang kaya ANMA IDA na paikhatpa Thaurangi saruk ama oina thauromasi pangthokpani haike Mahai loisang na lamdam asigi saktag mingsel amadi saukhatpagi maikaida khumang sauksinaba amatangairaba pambai ni haina Aina Thinkraba KCP People's War Group ki PRO Chingkhaingan banat khujek piduna thadurok pacherol amana hairakli serol asina makha tarakli badi lamdam asigi oirakli ba problem punamak mahaina solve tawbangam gani CBSE amadi masig manaba board singi makha da laiba school sing asida tamliba sing asida lamdam asigi oiba sing thaningai oiba amata yaude hiram asina Maram oiduna CBSE amadi atai board singi makhada salairiba school singda lufna miyeng sangba haina Central Committee gi mifom na waref lore hairi
Legal Aid Services Authority Manipur State ki senthang makhada Tingjingpung Evening Glory Prayer Center gi anirak suba decade celebration ga mari lainana nongmi oiba legal awareness program ama ngasi Langol Tarungda leiba Rongmei Naga Baptist Association Center Church Imphal RNBA CCI Sunday School Hall da pangthokre thoram aduda tongan ba sir singi ahal oiraba nupa nupi singna sarugya ki loinana ahal sing aduda chamba khudol pot piduna ikai khumnaba utki thoram adugi matangda Tingjingpung Evening Glory Prayer gi Managing Director Panti Golmaina lamdamasida amata oibagi listing makhada nungsi sanana puraknabagi pandamda ngasidi asigumba thoramasi pangtokpani amadi masina ahal singda ain gi oiba kanglon kyasu khanghanba ngamlagani haike Koi ngasi isor bo thagat pa komol asi pangthok saribani sida harau na koi Manipur State Legal Services Authority ne su koi bo ahan singi khodon tambi duna koi Manipur State Legal Service bo su yam thagat sabani Thoromaduda saruk yakhiba Kavi Gangmaina lamdamasida khunda minoriba kanglup khudingmak saukhatpa yaifaba Manipur ama oiminarasi aikhoi khudingmak subanomba gi hainabi thamduna hingsa gi thogdok kaya thoktana ba hona minarasi haiki I would like to wish all the people to work hard with prayer and with great effort to unite ourselves in giving ourselves for the people and in honoring God. Kwakaithil dagi ngangom sanazawa maitain iba Loktak Pat ki wari de yumfam oiba waireng larik Loktak the Deserted Mirror Sendra Inland Transport Station Sendra da achamba thoram amaka loinana phongkre larik phongbugi thoram aduda aibagi warol piraduna NG sanazawbana Loktak pu nungsijaba kaningbagi wakalonga loinana iba chahi taruk mukfare adubu yeknaba nathina ngangkibadi kawi aduga marup amana tumina laisin kiba khangbangamde aduna Loktak Pat pu nungsijaba miyoi ama oina marup ama oina Ariba amasung anobo wari singi maramda saithaduna lairik asi ikibani haiki Thauramadu sarugyakiba Kumbi College ke principal ke Zugeswarna Loktak Pata Pambi Chani ga humpumanga sa Chamri ga kungamanga hena sakangle makoi sigi sagonaraba wari kaya sinthang oina linarakpa wari singda yumpham oiraga lairik asi iba Loktak amadi myoi bagi marakta saithaba lairik ne haina singthaki Paugi Mertana ten break amatanga lojari Marks Time Classes Chahi khudingi leptana topper puthokliba CBSE gi amatangairaba coaching center well experienced teaching faculty akhanaba subject of tawbagi khudong chaba piri batch amada 15 students agi hena lojade admission form thazare form pishin bagi aroiba matam February 10 akupamarol gi damak lengsun biraksi Marks Time Classes Wangkhai Mahobom Lampak phone number 9436288300 natraga 700526875. Nauka Hearing Aid Center. Kumja listing ama chawpan marifom doi ki hona chai kuntra manga hena Notice India ahan hearing aid clinic mo ne lerek laba Nauka gi info center ma hangjare TV ma phone gi konjel loinana nil khongum fum na ta bangam da gi awaba mayok ne bina al koding mag wabi rugano Nauka Hearing Aid Clinic nga simak lension directuna completely invisible water resistant amadi rechargeable odaba digital hearing aid hapiu ta bangam gi pangal wala badom gi khangna chana ba single power se tambio ai khoi gi leifam di Nagamapal Main Road Phogoi Sangmam Lekai near Community Hall mobile number na 6009541159 Break matungda makhataba pau pizari haukiba January gi kuntramathoi amadi tha gi amada numinini chupna India sunba thungna sangsing kiba bank strike loi kibaga masagi mathau masak fajana khangjariba amasong khunai gi semilon fagat hanbada mateng chauna saruk yariba banker singnai YTV kunokda financial literacy
Camp ama pangthokre SBI Thobal branch na sinduna pangthokiba thorom adugi saruk ama oina Pradhan Mantri Adas Gram Yojana PMAGY gi baseline survey shu pangthoke survey sida Aadhaar card laitaba bank amasung post office ki account laitaba social security gi insurance scheme Pradhan Mantri Suraksha Bima Yojana PMSBY amasung Pradhan Mantri Jivan Jyoti Bima Yojana PMJJBY gi kanabasu morik chumna khanghanki PMAGY gi model village ki plan gi makha da YTV kuno asi facilities punamak fanghanba haibasisu lainga ki pandam amani wajaraba bank ki employees sing di mathau masak khangna mathau fajana pangthok sari adubu laingak nasu matik chaba tolo pibiu haina bank ki strike tawriba sidasu aruba mieng sanghaningi haina su miyamna laingak ki mieng ngai Sahi khudingi pangthokpagum handaki sahi gi oina Jiribam district ki manung channa leiba Sonapur Darul Ulum Madrasa da Islam dharma gi oiba dharma gi pautak pibagi thorom ama ngarang pangthokre thorom adu da Islamic scholars kaya amasu sarugya khe adugi manung channa Maulana Abdul Jalil Principal Darul Ulum Sonapur Madrasa Jiribam Maulana Muhammad Ustad Oja Govindpur Madrasa Kasar Assamna President amasung chief guest oina thorom adu da sarugya khe Sainada coronavirus na maram oiduna sikiba migi masing chohumga humfuga mathoi yokre case asi punna lising taraga taret ka chaniga manga sukre aduga samriga humdra manga na masa fagalaktuna hospital dagi disaster tokre haina National Health Commission na phongkre marak asida Kerala da coronavirus ki positive case punna ahum sure hairi hojik fawgi oinadi coronavirus thengna ba akakna ba hidak leitri haina World Health Organization WHO na hairi virus asina mipum khudimak infect tawbangami adubu maru oina masagi sahi yamlaba asthma diabetes amasung thamogi laina sing leiba miyoi singdana hena virus asi changale hairi aduga virus asi hui amasung hogdong dasu sandokpagi matangdagi hojik fawbudi oina chapchaba praman fangbalaite haina World Health Organization na hairi adumakpu common oiba bacteria dagi ngakthokna ba miyamna yumda loiba sa singa sokna panaba tawraba matungda khutsa sapon sizinaduna isingna sengna hamdok samthokpa tangai fadi hairi Thau pipeline pokhairakpadagi Assam ki Dibrugarh gi manung chanba Burhi Dehing Turelda yamna chawna mai chakle hairi mai adu hojik fawbagi oidadi muthatpa ngamdri haukiba numit kharani asida hairiba mafam adu achowo mai aduna langoi chanduna laikre mafam adu ki miyoi singna fongdokpada Oil India Limited Duliazan plant ki crude oil Turelda tingba pipe ta pubani sakhang daba miyoi kharana pipe adu mai thaba oiramgani hairi Hauji amuk sanabagi pau fungbigani United States USA gi Louis Vargas-na minute amada alternating arms male gi one arm knuckle push-up yankai gi humdoi induna Guinness World Record thamkiba adu ngasi Regional College da BA6 semester tamliba thaunaujom niranjoina Minute amada push-up fumphugataret induna world record thugaikre Regional College Alumni Association na sinduna Lilong Chajing da laiba Regional College ki auditorium da pangthokpa Guinness World Record attempt tobagi thoram aduda college asigi secretary Dr. KS Nabachandra Idea Youth Club Naran Konjing ki president TS Sunil Kumar amadi college asigi principal S Tilak Chansu sarugya ke one arm one leg push-up in 1 minute tasu 2009 da 36 push-up induna Guinness World Record thamkiba Naran Konjin mamang laikai da laiba thaunaujam niranjoina one arm knuckle push-up in 1 minute alternating arms male gi oina 67 push-up induna USA gi Louis Vargas na thamkiba masing adu thugai ki record adu thamkiba ka loinana TS niranjoina ing soglising ani ga taraga tareta USA gi Louis Vargas na thamkiba record adu ngasi fawba thugai ba ngamdana lakibani miyam gi achoba matenga loinana ngasi di inglising ani ga tara taret ki matungda record thugai ba ngamle haiki Ajibal latest record si sahi ani makai sulawda thugai bangam na leibasi ngasi Regional College na sponsor taw bidna Regional College pakto matamda 67 push up in 1 minute alternating arm da tawduna kha makai di helaga thugai bangame ngami basi Regional College na kana hona bre phateni amadi oja gobina su astobo mateng pangbe pha support taw bidagi ngamani aduga ki boxing association Manipur na su adugi matik support taw bidna haingatana hagasari aduga lakpiri ba garjan sing friends amasi press media imesina kan ba support taw pha mateng pangbe phadi
फाइनेंस टीम असिदा माइ पाना ngam se दुगी मति नुंगाइ मतुंग दा जु समायना सपोर्ट तौबि हेल्प तौबि समाय तौबिउ अदु मतुंग जु सिदगी होना होना माइ पापा ngam boi jage ngasi ek phone ki ba pause singda kari kari maru iba pau yaur bage habdu me ampun nong mi eng taminasi lamjingba times MLA khudingmak minister oiningbadi hauna sani NPP gi oinadi minister masing hantharakloi Jentu Kumar Kerala da ani suba coronavirus ki case laire Assam da chingnaba miyoi ama hospital da thamkhre Sanamahi lining pamnaba hengalakli Nirbhaya gang rape Delhi High Court na judgment reserve tawkhre sibagi chairak pidagadaba miyoi sing aduda pigadaba chairak adu thengtha hanba aduna makhoi gi miyoi ba ama oibagi hak khongaunaba oina thokani WY tablet kg ahumga gram taragamapan fare Sangai Express coronavirus Kerala da confirm case ani shure lainungi ising lokthok sijinadringai da tungda kari thokani haiduna yengba changi ngarangsu Yuhandagi miyoi chahumga kungumdoi purakre Poknafam Yuhandagi Indian singlobagi thabak loichinkre India gi coronavirus naba mi amasu confirm tawkre state asida yamna kiningai oide China da sibigi masing chahumga mari sure positive lising tara mari ga chahumga mari fu yore namfalong thong longadaba laite Delhi Mikhal board khomba chaluba chief minister Imphal da halakle Congress ki su kanna khomli Valentina Elangbam na luchingduna Manipur gi ching singda lamai thabagi mayokta khongjang jangsin bahokre Naharul gi thodang lamdam sigi nupa singna nisa sijinabagi mahutta maitei nupi singumna thodang laurabata lamdam si mangjing thana chakhotkani Y Joy Kumar January tha khakta da ILP lising kuntraga mari gi mayada issue tawki lupa crore ama hena revenue kaki Tamenglong district ki Tausem subdivision hiram khudingmakta mami samdawri Myanmar gi drug kingpin NACA gi makhada fananaba khanghankhre Huyen Lanpao Manipur da fast track special court anikhak linkhatnaba honarakpada khurau thanglabra India da coronavirus ki anishuba case confirm tawkhre coronavirus ki saitheng phanglaba China da bird flu sandorakle anisuba tangkakta Yuhandagi Indian chahumga kungumdoi hondorakle Sanalaiba MG NREGS Manipur Lainga ki chakhot thorangi thabak yure numit chamaga yankhai ni thabak sugadabada numit kunthra mathoi khaktamak sure drug phabagi case da bail pikraba Abdul Rahim NSA da detain tawkhre Ichel Express Delhi da election campaign chaluba chief minister Imphal da halakpada air hostess laisabi singna taramna okre Manipur gi masing yamjitaba sanamahi lining chatpasing minority list ta chalhalu jadumni Ureibag Parliament puthokiba budget suri nomliba lairaba singi yaknabani senjau paiba khujo kharagi yaifanabani CPI Art and Culture sakwaranba asi lining thok sanamahi gi masek mangalnani sanamahi lining India gi minority religion da chalhangadabani Manipur da lairiba pot ayamba mutkiba yabagi fibam da laire Loislakpada maru iba paw amuk hanna pijari NSS Festival 2020 ngasi Cabin PD Minister Karam Syam na hudokre. Coronavirus tagi ngakthoknaba state asidasu akanba section thorang kaya laukhatpa hokre. Amadi More Police na Nepali nupi ani passport ta India ki sasinava sil season aduna Myanmar da changna bahona rambadagi fagat khre Hongsi phabu gi onade Manipuri pau matang sta lojre mi eng tabiru punamapu arum lana mukhanna khurum jari